ahanba maktada mayam punampu yangkokpam loyanganbana ikoknona taramna oksari ngasi gi wari asi aigi marub ranjitna ibirakpani amadi ai isamagna khonjel pijabani ngasi gi wari asi gi mamingdi national highway chahi kunda fari bi thoibi mahaki kamanungda leiriba dressing table gi mamangda famlaga kadhaidana ma chatkadagi loisinduna leirami thoibi haujikan gi matam gi modern dress selami samna hairabada off shoulder top rib gems earrings amadi manam nungsirba perfume chaiduna leirami nokfet tawraga mingsel mamang aduda kadaida kari warlige haiduna angle pumnamaktagi yengduna leirami ikhang khautana atopa ka amatagi mahaki mamana thoibi poche myamasi amuk chakhaidana thamamamanang haiduna yamna sauna cheraklami mado tabada thoibina machimbana du chiklaga maning onthoklaga yengduna leiringaida mahaki phone aduda message sama laklami thoibina khudakta phone adu thangalaga message adu check tawrami message tharakle pamisagadu atai kana sunalabde mahaki marup Suraj oirami message aduda Surajna makhoi anina unagadoriba mafam adugi location tharaklami ningthau restaurant uripok message adu paraba matungda thoibina Surajta call tawrami amadi yamna tappa khonjelda asamna hairami ai nangi ningthau restaurant kado kadaide lei khangde aibu yumdagi pick tawolao location thaki judi kaino nangbo map ta yengaga lao kaino haiduna Surajna hairai maduda thoibina khona du yamna nungsina kesana aduna please nungsibani ba aina nangi damakta asuk yamna risk lauraga nangna aigi damakta adu phok tawbo ngamoidro nupa thokte nangsidi haina hairakhi Surajna wa makha hek tarake tawpada thoibigi mama ka manungda sanglakhi mado obada thoibina phone adu khudakta kathatki thoibigi mong adu obada thoibigi mamana khara singnarami amadi asumna hairaklami jin sagaiba duga fruit macha duga kadaida chatkadoribuno nangbo sonia gi birthday da chaluge ima haiduna thoibina yamna confidence leina khumlaglami adu oirabasu thoibigi mama thoibibu munna yengduna leirami amadi thoibisu mahaki akiba amadi fingerliba du losinabagi damak nokfet tawraga leptuna leirami maduda thoibigi mamana thoibina mangonda wa ama lole habisi haifet khanglami adu oirabasu angangda yamna ngangba thingbasisu fatte khalami amadi khona du khara saurapna fare salo ado ngana halauko maduda thoibina mama bu konsilaga ima aigi ima se malemgi khwaidagi afaba imani hairamlaga harau harauna mayumdagi thoki thoibigi mama thoibibu yamna nungaitana yengduna lehawi amadi masa matomta haujikan gi ngangchingse khangde karam tawdoriba mobile amadi mama nabi haikhardi loire imung manungi ka karimata khanba ya nate amaromdana mapanda Suraj gari puduna thoibibu pick up tawba laklami makhoi animak amana amabu unabada yamna excitement oirami thoibi yamna thuna gari adugi thonga du hangdoklaga manungda famki amadi Suraj su gari adu yamna yangna speed ta U-turn lauraga gari adu thauduna laklami lambi adugi nakanda lekai adugi ngausina bapakhang khara famduna leirami amadi thoibibu munna yengaga paisa paiba nupane lausu lobiroi dabada haiduna laknarami lekai adugi pakhang sing aduna hairakliba wahai sing adu thausadana Suraj amadi thoibi lekai adudagi gari thauduna tholakhi lekai adudagi thoglakpaga thoibi sormapi holami amadi tumina famduna leirami mado ubada Surajna karina tumina famduna leiritubo aikhoibu benglu tobo saliro seatbelt do fajelo haiduna fagi oina thoibi da hairami maduda thoibina machina du pairap tawramaga mamai adu onthoki amadi seatbelt adu fana ya mong sadaba nupani nangse aina usina china yumdagi thoglaglaga nangna I pick up toba matamda ngausanerido karigino haina hairami wa adu tabada Surajna nokna gari adu thauraga ai ngasidi drink khara paisulure aduga traffic su yamna chinba aduna khara thengkhibane aduna matam su khara hingnaba party su khara sangna tognaba gari do khara yangna thokibane haina hairakhi thoibisu Surajbu nokfe tawraga yengduna leirami amadi romantic oiba isai ama tharodana haina haikhi maduda Surajna nangi damaktadi ai isana compose tawraga oina saktokene sauro haina nokfe tawraga hairakhi nokna Surajna mahaki oi thangba makhudadu thoibigi saganda thamki thoibisu Surajbu munna yengduna leirami adubu ikhang khaudna truck ama yamna kanna thogduna laklami truck adu nungsitkumna yamna kanna thogduna lakpana maram oibana
Surajna gari ki steering adu khanglei leiki amadi brake adusu khangfa farami gari adusu khangleb lepki amadi gari manungda famliba Suraj amadi thoibi sor adu thabet honduna famduna leirami amadi makhoi ani ki maithongda seningdabagi mong adu mayek sengna uba fanglami amadi makhoi ani sirubadagi hinglakpaga chap manarami Surajna thoibida munna yengaga siyaudre he haiduna nofet tawraga hairakhi Maduda thoibina Surajda gari do mamangda yengaga thoba yadro haina hairakhi Surajna asibu ainaro moise yu thaktardi gari se thoba ngamdra khangdi migi punsi se karim leitana khalleba moise hairaga thoibida gari ki sit maningda biar ani kakka chana bakharaga yaubani lokthoro o haina haiki thoibina biar ga chana baduga loktholingaida Surajna ngasigi party ki mutse manghan baya ponte ngasigi party sidine yamna special oiba party ne haina hairakhi maduda thoibina karino special idea haina hanglaklami Surajna gari adu start tawraga bihar adugi sip ama chinglaga khangna yamna khangdaba sajinarkanu ko yare khange haina hairakhi thoibina nangse ngasi mong ama tawi ko mausinanu haina hairami Surajsu wahi adu tabada nofe tawraga hanagum speedta gari adu thauduna chalami loinana map su direction taklami Chaurakna kilometer amamuk chumtring thauраklaba matungda Surajna gari ki gear adu sillaga gari ki speed adu hengalanki amadi map adu follow tawki adubu gari adu lamlong ani fangba mafam amada laklaga khamki lamlong adu yobaga phone gi network adu sumangki amadi map adu dasu achumba lambi adu khangba ngamlamde map se su yadrine haina Surajna haiраklami hojikti kanada hangluni sidi haina thoibina yamna fingna amadi pakhatuna haiраklami mado ubuda Surajna thoibida pakhalanuse lambi do ai khange hairaga gari adu ki steering adu national highway romda leithoklaga thauduna chatkhi national highway adu sangbaga lambi adu nakan amadana jungle amadi nakan amadana lokha ngakta oirami nongthakta yenkhalubada pairiba lechil adugi maraktagi mapung pharaba thaja adu urubada thoibina mafam ase horror film ki location ka mandra haina haiраklami wahi adu tabada Surajna kadai dagi horror nonda aidi romantic ki film ki location ka male haiduna nofet tawraga haiраklami nangse ngasi kaino matawi yang ngauksena gari da mamai leyo chaleslao thengkradi ai imana yumdagi mapan thoke haiba sunga yaraklaroi haina thoibina haiраklami Surajna gari adu lambi mapan da khamki amadi please ngahaktang lekisi mafam se yamna chigna nungaitro haina so haiраklami madu hairam laga Surajna thoibi ki makhod adu paiduna thoibi ki manakta sangsingi haiduna hek tawbaga thoibi yamna kanna laurga Suraj bu inthoraki amadi sigi mamangda horiba upambi asigi marumdagi kananuma yengtuna leire haina thoibina yamna kina sormapi adu hona haiраklami kadai dagi mino hairaga Surajna gari adugi headlight adu upambi adomda onsinduna thalami headlight adugi mangalda Suraj amadi thoibina upambi adugi manakta mallaba murti ama leptuna leiba urami madobda Surajna kana noklaga aidi nangse yamna isang thobi malure aduga nangdi yamna ki ganba yani haiduna laknarami amadi amukasu thoibigi makhudadu pairaga thoibigi manakta change haiduna hek tawbada thoibina yamna kina Surajta nangina ningda kananoma leire haina haiраklami duda Surajna murti yoramani se yengunu hairaga thoibigi manakta amukasu hena sangsinduna famki adubu thoibina Surajki makogadu pairaga yenguse kanano leirise hairaga mangak samadu gari adugi thongnawromda leisinki handakti Suraj sumadu ubuda pungangaklami maramdi thoibina hairiba adu chumlami kanagumba mana gari adugi thongnawdagi makhoi anibu fibam aduda yamna munna yengduna leirami misagadu kanano amadi kari pamadagi gari adugi manungda yenglakibano haibadu wari asigi ani suba episode ta amuk taminarasi wari asibu karigumba mayamna pambi padaragadi channel asibu subscribe tawbiramu amadi video asibu like and share amuk tawbiramu mathang video da anopa episode anopa wari amaga loinana unarasi habasiga loinana yengkopam loyang anbana mayam pumna maktaki kaina bagya thagni sari